ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯖꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯇꯣꯔꯣꯛ ꯈꯣꯟꯗꯥꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯇꯧꯕ ꯌꯨꯝ ꯃꯆꯥ ꯑꯃꯗ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯁꯖꯤꯛꯂꯩꯃ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯋꯥꯡ ꯆꯥꯎꯏ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯈꯣꯏꯗꯥꯖꯕ ꯄꯥꯈꯪ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯁꯖꯤꯛꯂꯩꯃ ꯃꯇꯣꯝꯇ ꯌꯨꯝ ꯑꯗꯨꯗ ꯁꯟ ꯃꯌꯥꯝ ꯑꯃ ꯂꯣꯏꯗꯨꯅ ꯍꯤꯡꯖꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯐꯕ, ꯆꯝꯖꯕꯤ, ꯃꯤꯅꯨꯡꯁꯤ ꯍꯩꯕ ꯃꯇꯧ kaya ꯑꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯥꯕꯨ ꯁꯛꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯁꯖꯤꯛꯂꯩꯃ ꯑꯗꯨ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯗꯨꯅ, "ꯑꯁ, ꯉꯁꯤꯁꯦ ꯑꯩꯒꯤ ꯁꯜ ꯃꯌꯥꯝ ꯑꯁꯤꯒꯤ ꯁꯖꯤꯛ ꯐꯥꯜꯂꯨꯗꯕ ꯌꯥꯔꯣꯏ꯫ ꯅꯨꯡꯁꯥꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦ ꯇꯧꯔꯤꯁꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯍꯦꯛ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯑꯗꯨꯗ ꯑꯁꯪꯕ ꯍꯥꯅꯧ kaya ꯑꯗꯨꯕꯨ ꯊꯥꯡꯒꯣꯜꯂꯗꯨꯅ ꯂꯦꯟꯗꯨꯅ ꯍꯦꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯄꯥꯈꯪ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯧꯖꯥꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯈꯨꯜ ꯑꯗꯨꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯁꯖꯤꯛꯂꯩꯃꯅꯁꯨ ꯌꯥꯝꯅꯗꯤ ꯉꯥꯎꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯤꯚꯝ ꯑꯗꯨꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯥꯕꯨ ꯎꯔꯒ ꯃꯣꯃꯣꯟ ꯅꯣꯛꯆꯕ, ꯂꯣꯟꯅ ꯌꯦꯡꯖꯕ ꯑꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯊꯥꯖꯗꯅ ꯊꯧꯖꯥꯜ ꯑꯗꯨ ꯁꯖꯤꯛꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, "ꯁꯖꯤꯛꯂꯩꯃ, ꯅꯪꯕꯨ ꯁꯖꯤꯛ ꯐꯥꯜꯂꯝꯃꯤꯔꯣ?" ꯁꯖꯤꯛꯂꯩꯃꯗꯣ ꯍꯔꯥꯎꯅ, "ꯍꯣꯏ ꯏꯕꯨꯡ, ꯑꯗꯣ ꯏꯕꯨꯡꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ?" "ꯑꯩꯕꯨꯗꯤ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤꯗ." "ꯑꯣ, ꯑꯁꯪ ꯑꯃꯥꯜꯁꯨ ꯈꯔ ꯌꯦꯡꯕ ꯐꯩꯌꯦ ꯏꯕꯨꯡ." "ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯆꯝꯃꯤ, ꯅꯕꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯂꯝꯒꯅꯤ꯫ ꯅꯪꯒꯤ ꯅꯁꯛꯇꯨꯗꯒ ꯍꯦꯟꯅ ꯐꯖꯔꯝꯂꯕꯗꯤꯅꯦ, ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯨꯅꯅꯤꯕꯣ." ꯁꯖꯤꯛꯂꯩꯃ ꯅꯣꯛꯂꯒ, "ꯏꯕꯨꯡ, ꯑꯩꯗꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯐꯖꯕ ꯁꯛꯇꯝꯗ ꯅꯨꯡꯁꯤꯕꯤꯔꯛꯄꯗꯣ ꯄꯥꯝꯗꯦ, ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯗꯣ ꯄꯥꯝꯃꯦ." ꯊꯧꯖꯥꯜꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯑꯗꯨꯅꯦ, ꯅꯪꯒꯤ ꯋꯥꯍꯩꯁꯦ ꯌꯥꯝꯅ ꯐꯖꯩ꯫ ꯄꯨꯛ ꯐꯕꯒꯤ ꯃꯇꯤꯛ ꯋꯥꯍꯩꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯑꯁꯨꯝꯅ ꯁꯖꯤꯛꯂꯩꯃꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯖꯤꯛꯁꯤꯡ ꯑꯗꯨ ꯁꯟ ꯃꯌꯥꯝ ꯑꯗꯨꯗ ꯂꯣꯏꯅ ꯄꯤꯖꯊꯣꯛꯂꯝꯃꯤ꯫ ꯁꯟꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯣꯡꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯁꯖꯤꯛꯂꯩꯃꯒꯤ ꯃꯇꯥꯔꯣꯏ ꯑꯅꯝꯕ ꯃꯈꯣꯏ ꯂꯣꯏꯅ ꯃꯌꯨꯝ ꯄꯥꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯖꯤꯛꯂꯩꯃꯗꯤ ꯑꯗꯨꯃꯛ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯕ ꯂꯥꯛꯇ꯭ꯔꯤꯕꯅꯤꯅ ꯃꯇꯥꯔꯣꯏꯁꯤꯡꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯅꯣꯛꯀ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯦꯝꯅꯕꯁꯨ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯁꯖꯤꯛꯂꯩꯃꯗꯨ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯨꯔꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯂꯨꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯥꯔꯣꯏ ꯈꯔꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ, "ꯍꯩꯃꯥ, ꯏꯇꯥ ꯁꯖꯤꯛ, ꯅꯪ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ?" "ꯍꯣꯏ, ꯅꯣꯏꯗꯤ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ?" "ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯂꯩꯔꯥꯡꯁꯦ ꯃꯍꯥꯛꯄꯨ ꯃꯃꯧ ꯑꯣꯏꯅ ꯍꯩꯖꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯌꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯍꯣꯔꯦꯟ ꯂꯩ ꯄꯔꯦꯡ ꯈꯔ ꯁꯦꯝꯅꯕ ꯍꯥꯏꯗꯨꯅ ꯎꯃꯪꯗꯒꯤ ꯂꯩ ꯈꯔ ꯍꯦꯛꯄ ꯆꯠꯀꯗꯧꯔꯤꯕꯅꯦ." ꯁꯖꯤꯛꯂꯩꯃꯅ ꯌꯥꯝꯅ ꯍꯔꯥꯎꯅ, "ꯑꯣ, ꯑꯩꯁꯨ ꯂꯥꯛꯀꯦ ꯏꯇꯥꯔꯣꯏꯁꯥ, ꯑꯩ ꯂꯩ ꯌꯥꯝꯅ ꯄꯥꯝꯃꯦ, ꯑꯩꯒꯤꯁꯨ ꯈꯔ ꯍꯦꯛꯀꯦ, ꯑꯗꯨꯒ ꯅꯣꯏꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯖꯒꯦ." ꯂꯩꯔꯥꯡꯅ ꯎꯁꯤꯠꯇꯅ, "ꯑꯦ, ꯅꯪꯗꯤ ꯂꯩꯗꯨꯅ ꯀꯩ ꯀꯥꯟꯅꯗꯣꯏꯕ? ꯅꯨꯄꯥ ꯑꯃ ꯂꯩꯗꯅ ꯄꯤꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯅꯪꯅ ꯂꯣꯏꯖꯔꯤꯕ ꯁꯟ ꯃꯌꯥꯝ ꯑꯗꯨꯗ ꯐꯖꯕ ꯁꯟ ꯂꯥꯕ ꯑꯃ ꯈꯜꯂꯒ ꯍꯨꯛꯀꯦ ꯈꯜꯂꯤꯔꯣ? ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯅꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯟꯊꯕ ꯃꯈꯩ ꯁꯖꯤꯛꯂꯩꯃꯅ ꯀꯔꯦꯝꯅꯅ ꯅꯣꯛꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯨꯃꯛ ꯃꯈꯣꯏ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯁꯖꯤꯛꯂꯩꯃꯗꯨ ꯏꯀꯥꯏꯕꯅꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅꯦ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯁꯣꯛꯇꯅ ꯃꯥꯒꯤ ꯁꯅꯥꯕꯨꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯇꯣꯛꯂꯝꯂꯒ ꯃꯐꯝ ꯈꯪꯗꯅ ꯀꯞꯇꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯦꯜꯂꯛꯄꯅ ꯁꯖꯤꯛꯂꯩꯃ ꯑꯗꯨ ꯎꯃꯪ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯈꯣꯜ ꯍꯧꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃꯅ, "ꯏꯆꯥꯒꯨꯝꯂꯕꯤ, ꯅꯍꯥꯛꯅ ꯀꯞꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯣ ꯏꯐꯝꯗ ꯇꯝꯃꯨ." ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯖꯤꯛꯂꯩꯃ ꯃꯄꯤ ꯑꯗꯨ ꯁꯠ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯌꯦꯡꯊꯣꯛꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛ ꯃꯈ꯭ꯋꯥꯡ ꯏꯀꯣꯟ ꯀꯣꯜꯂꯗꯨꯅ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯐꯤꯖꯣꯜ ꯁꯦꯒꯥꯏꯕ ꯁꯦꯠꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯖꯤꯛꯂꯩꯃꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ, "ꯏꯃꯥꯒꯨꯝꯂꯕ, ꯏꯁꯨꯛ ꯁꯨꯛꯂꯕ ꯃꯝꯂꯕ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯌꯥꯎꯗ ꯅꯇꯣꯝꯇ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ?"
ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯈꯨꯠ ꯁꯝꯕꯤꯔꯗꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯝꯊꯍꯜꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯣꯃꯣ ꯅꯣꯛꯂꯒ "ꯏꯁꯨꯗꯤ ꯑꯣꯟꯊꯣꯛꯅ ꯆꯪꯈꯣꯜꯂꯤꯗ"꯫ ꯁꯖꯤꯛ ꯂꯩꯃꯅ "ꯑꯕꯣꯛ, ꯑꯩꯍꯥꯛꯇꯤ ꯁꯛ ꯌꯥꯝꯅ ꯊꯤ꯫ ꯑꯩꯒꯤ ꯏꯐꯝꯗ ꯆꯪꯈꯣꯟꯕ, ꯆꯤꯡꯂꯦꯝꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯩꯍꯥꯛꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨꯕꯨ ꯍꯥꯏꯕꯅꯤ꯫ ꯑꯩꯗꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯕ ꯐꯖꯕ ꯑꯗꯣ ꯄꯥꯝꯖꯗꯦ꯫ ꯊꯃꯣꯏ ꯁꯦꯡꯕꯤ ꯂꯩꯁꯥꯕꯤꯗꯣ ꯄꯥꯝꯃꯤ꯫ ꯑꯗꯣ ꯅꯪꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯕꯨ ꯍꯨꯈ꯭ꯔꯦ꯫ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯑꯕꯣꯛꯅꯅꯦ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ"꯫ ꯁꯖꯤꯛ ꯂꯩꯃꯗꯣ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯂꯛꯏ꯫ "ꯑꯕꯣꯛ, ꯑꯕꯣꯛꯇꯤ ꯆꯠꯄ ꯐꯥꯎꯕ ꯐꯖꯅ ꯉꯝꯗ꯭ꯔꯕꯁꯤꯕꯣ? ꯑꯁꯨꯛ ꯁꯣꯜꯂꯕꯤ ꯑꯕꯣꯛꯅ ꯑꯋꯥꯠꯄꯅ ꯊꯜꯂꯕ ꯑꯩꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯧꯔꯤꯕꯅꯣ? ꯑꯕꯣꯛꯄꯨ ꯅꯤꯡꯊꯧꯒꯤ ꯂꯣꯏ ꯑꯣꯏꯕꯤꯔꯕꯔꯣ"꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯌꯥ ꯏꯇꯦꯛ ꯇꯦꯛꯄ ꯃꯈꯩ "ꯏꯆꯥꯒꯨꯝꯂꯕꯤ, ꯑꯩꯍꯥꯛ ꯑꯁꯦ ꯎꯃꯪ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤꯅꯦꯍꯦ꯫ ꯑꯗꯨꯝꯅ ꯊꯧꯁꯥꯗꯕ ꯇꯧꯒꯅꯨꯅꯦ"꯫ ꯋꯥꯗꯨ ꯇꯥꯕꯗꯒꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯈꯠꯂꯛꯂꯝꯃꯤ꯫ "ꯀꯔꯤ? ꯑꯕꯣꯛꯄꯨ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕ? ꯀꯩꯒꯤꯅꯣ ꯑꯍꯜ ꯑꯗꯨꯛ ꯌꯥꯝ ꯑꯣꯏꯔꯒ ꯆꯤꯟꯊꯤꯕ ꯉꯥꯡꯕꯤꯔꯤꯗꯨꯕꯣ"꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯁꯥꯎꯔꯥꯡꯅꯅ "ꯏꯌꯥ, ꯑꯩꯅ ꯍꯥꯏꯔꯃꯛꯁꯤꯗ ꯑꯩꯕꯨ ꯊꯥꯖꯗꯕ ꯁꯥꯏ꯫ ꯅꯪꯉꯣꯟꯗ ꯀꯔꯤ ꯆꯥꯡꯌꯦꯡ ꯇꯧꯔꯒ ꯊꯥꯖꯍꯟꯒꯅꯤ? ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕꯗꯨꯗꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯒꯅꯤ, ꯀꯨꯆꯨꯁꯨ ꯂꯩꯆꯤꯜ ꯃꯐꯣꯜꯒꯨꯝꯅ ꯉꯧꯒꯅꯤ, ꯃꯁꯝꯁꯨ ꯁꯅꯥ ꯃꯆꯨꯒꯨꯝꯅ ꯑꯣꯏꯒꯅꯤ, ꯐꯖꯕꯗ ꯃꯄꯥꯜ ꯅꯥꯏꯔꯣꯏ꯫ ꯑꯗꯨꯒ ꯑꯕꯣꯛꯇꯤ ꯌꯥꯝꯅ ꯁꯣꯜꯂꯦ꯫ ꯑꯗꯨꯅꯕꯨ ꯀꯔꯝꯅ ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯣ? ꯑꯕꯣꯛꯄꯨ ꯋꯥꯈꯜ ꯆꯣꯏꯔꯕ꯭ꯔꯣ"꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯜꯂꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯂꯒ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯐꯪꯕ ꯃꯐꯝ ꯑꯃꯗ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯆꯩꯁꯨ ꯑꯗꯨ ꯑꯇꯤꯌꯥꯔꯣꯝꯗ ꯂꯪꯈꯠꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨ ꯄꯨꯡꯂꯪ ꯂꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯤꯠ ꯄꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯖꯤꯛ ꯂꯩꯃꯗꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯁꯨꯛꯂ ꯃꯝꯂꯕ ꯎꯃꯪ ꯑꯗꯨ ꯃꯉꯥꯜ ꯆꯥꯎꯕ ꯀꯌꯥꯇꯅ ꯏꯀꯣꯏ ꯀꯣꯏꯅ ꯍꯧꯔꯝꯃꯤ꯫ ꯑꯁꯪꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯈꯜ ꯀꯌꯥꯒꯤ ꯂꯩ ꯀꯌꯥꯅ ꯐꯨꯒꯥꯏꯅ ꯁꯥꯠꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯕꯗ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛꯁꯨ ꯃꯈꯨꯠꯇ ꯁꯅꯥꯒꯤ ꯆꯩ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯪꯂꯦ, ꯉꯁꯥꯏ ꯃꯈꯩ ꯃꯍꯥꯛꯀ ꯂꯣꯏꯅꯔꯝꯂꯤꯕ ꯍꯅꯨꯕꯤ ꯑꯗꯨ ꯑꯁꯦꯡꯕꯃꯛꯀꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕ꯫ ꯃꯗꯨ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯤꯟꯊꯕ ꯇꯧꯗꯅ ꯆꯪꯁꯤꯜꯂꯒ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ "ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯑꯁꯦꯡꯕ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕ ꯈꯪꯂꯕ꯭ꯔꯥ? ꯍꯣꯏ, ꯑꯩꯅ ꯃꯃꯥꯡꯊꯛꯇ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯒꯤ ꯄꯉꯥꯡ ꯉꯥꯡꯈ꯭ꯔꯦ꯫ ꯅꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯉꯣꯟꯗ ꯇꯝꯃꯨ꯫ ꯑꯩꯍꯥꯛ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯡꯒꯅꯤ"꯫ ꯁꯖꯤꯛ ꯂꯩꯃꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯖꯔꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯈꯨꯀꯥꯄꯤ ꯑꯃ ꯐꯠ ꯀꯥꯞꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯃꯗꯨꯒꯤꯗꯃꯛ ꯑꯣꯏꯔꯕꯗꯤꯅꯦ, ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ꯫ ꯄꯨꯝꯅꯃꯛ ꯑꯩꯍꯥꯛꯅ ꯉꯝꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯈꯔꯗꯤ ꯏꯟꯕ ꯇꯥꯏ꯫ ꯃꯗꯨꯗ ꯍꯦꯛ ꯉꯝꯂꯕꯗꯤ ꯅꯍꯥꯛ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯊꯨꯡꯍꯟꯕꯤꯒꯅꯤ꯫ ꯄꯨꯝꯅꯃꯛ ꯇꯥꯛꯄꯤꯌꯨ, ꯑꯩꯍꯥꯛ ꯉꯝꯅꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯩꯒꯤ ꯑꯋꯥꯕꯁꯤꯕꯨ ꯀꯣꯛꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯂꯣꯏꯅ ꯄꯥꯡꯊꯣꯛꯆꯒꯦ"꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯑꯆꯧꯕ ꯄꯣꯂꯥꯡ ꯑꯃꯈꯛ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯖꯤꯛ ꯂꯩꯃꯗ ꯄꯤꯔꯛꯂꯒ "ꯁꯦ, ꯃꯁꯤꯒꯤ ꯄꯣꯂꯥꯡ ꯑꯁꯦ ꯄꯤꯛ ꯊꯟꯅ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯁꯦ ꯍꯦꯛꯇꯨꯅ ꯑꯋꯥꯡ ꯊꯪꯕꯗ ꯎꯔꯤꯕ ꯁꯪꯇꯞ ꯃꯆꯥ ꯑꯁꯤꯗ ꯑꯩ ꯂꯩꯔꯝꯒꯦ꯫ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯦ ꯃꯗꯨꯗ ꯄꯨꯔꯛꯎ"꯫ "ꯐꯒꯅꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯅꯤꯗꯨ ꯈꯥꯏꯗꯣꯛꯅꯈꯤꯔꯝꯃꯤ꯫ ꯁꯖꯤꯛ ꯂꯩꯃꯅ ꯄꯣꯂꯥꯡ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯂꯩꯁꯤꯡ ꯑꯗꯨ ꯍꯦꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯤꯛ ꯊꯜꯂꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯁꯪꯇꯞ ꯃꯆꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯗꯨ ꯑꯆꯧꯕ ꯈꯥꯡ ꯑꯃꯗ ꯏꯁꯤꯡ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯖꯤꯛ ꯂꯩꯃ ꯆꯪꯂꯛꯄꯗꯨ ꯎꯕꯗ "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯐꯝꯂꯨ ꯂꯥꯛꯑꯣ꯫ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯂꯩ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ"꯫ ꯁꯖꯤꯛ ꯂꯩꯃ ꯂꯩ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯄꯣꯂꯥꯡꯗ ꯌꯥꯎꯔꯤꯕ ꯂꯩ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯕ꯭ꯔꯨꯡ ꯕ꯭ꯔꯨꯡ ꯁꯧꯗꯨꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯖꯤꯛ ꯂꯩꯃ ꯏꯉꯛ ꯉꯛꯅ "ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯃꯁꯤꯕꯨ ꯀꯔꯤ ꯁꯦꯝꯒꯗꯧꯔꯤꯕꯅꯣ"꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯗꯣ ꯃꯗꯨꯕꯨ ꯁꯦꯝꯒꯗꯧꯔꯤꯕꯅꯤ"꯫ ꯁꯖꯤꯛ ꯂꯩꯃꯗꯨ ꯉꯛꯅ "ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ?
ꯑꯩ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯦ ꯏꯃꯥ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯐꯨꯠꯄ ꯂꯣꯏꯔꯕ ꯂꯩꯁꯤꯡ ꯑꯗꯨ ꯇꯣꯉꯥꯟꯅ ꯂꯧꯊꯣꯛꯂꯒ ꯅꯨꯡꯁꯥꯗ ꯄꯨꯊꯣꯛꯇꯨꯅ ꯀꯪꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯂꯣꯏꯅ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ. ꯁꯦ ꯃꯁꯤꯒꯤ ꯄꯣꯂꯥꯡꯗ ꯌꯥꯎꯔꯤꯕ ꯂꯩꯁꯤꯡ ꯑꯁꯦ ꯌꯦꯇꯨꯝ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯂꯩ ꯄꯔꯦꯡ ꯑꯅꯤ ꯂꯦꯡꯉꯨ. ꯑꯃꯅ ꯈꯔ ꯁꯥꯡꯍꯜꯂꯨ ꯑꯗꯨꯒ ꯑꯃꯅꯅꯦ ꯈꯔ ꯇꯦꯜꯍꯜꯂꯨ. ꯐꯒꯅꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩ ꯂꯦꯡꯕ ꯍꯧꯈꯤꯔꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯣꯏꯔꯗꯨꯅ ꯂꯩ ꯑꯅꯤ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ. ꯅꯠꯇꯦ ꯏꯆꯥꯒꯨꯝꯂꯕꯤ, ꯂꯩ ꯄꯔꯦꯡ ꯑꯁꯦ ꯅꯍꯥꯛꯀꯤꯅꯤ. ꯈꯔ ꯁꯥꯡꯂꯞ ꯇꯧꯕ ꯂꯩ ꯄꯔꯦꯡ ꯑꯗꯨꯅꯅꯦ ꯅꯍꯥꯛꯀꯤ ꯅꯨꯄꯥꯗ ꯍꯨꯛꯀꯗꯕꯅꯤ. ꯑꯗꯨꯒ ꯈꯔ ꯇꯦꯟꯕꯁꯤꯅ ꯅꯪꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯑꯗꯣ ꯃꯁꯤꯒꯤ ꯂꯩ ꯄꯔꯦꯡ ꯑꯁꯥꯡꯕ ꯑꯁꯤꯗꯤꯅꯦ ꯅꯍꯥꯛ ꯄꯨꯈ꯭ꯔꯣ. ꯍꯣꯔꯦꯟ ꯅꯪꯅ ꯅꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯍꯥꯛꯀꯤ ꯁꯟ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯁꯟ ꯂꯥꯕ ꯑꯃꯈꯛ ꯈꯜꯂꯨ. ꯑꯗꯨꯒꯅꯦ ꯂꯩ ꯄꯔꯦꯡ ꯑꯁꯦ ꯍꯨꯛꯆꯤꯜꯂꯨ. ꯁꯖꯤꯛ ꯂꯩꯃꯅ ꯅꯨꯡꯉꯥꯏꯇꯅ, ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯍꯥꯛꯄꯨ ꯁꯟ ꯂꯥꯕꯗꯨꯒ ꯂꯨꯍꯣꯡꯉꯨ ꯍꯥꯏꯔꯤꯔꯣ? ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯣ ꯍꯥꯏꯔꯤꯔꯣ? ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯃꯣꯟ ꯅꯣꯛꯂꯒ, ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ. ꯂꯩ ꯄꯔꯦꯡ ꯑꯁꯦ ꯁꯤꯖꯤꯟꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯣ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯤꯔꯣꯜ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ. ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯅꯍꯥꯛꯄꯨ ꯈꯣꯏꯗꯥꯖꯗꯨꯅ ꯅꯨꯡꯁꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯟ ꯂꯥꯕ ꯑꯗꯨꯕꯨ ꯄꯨꯔꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯎ. ꯃꯇꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯑꯗꯣ ꯑꯩꯅ ꯍꯥꯏꯒꯅꯤ. ꯁꯖꯤꯛ ꯂꯩꯃ ꯂꯩ ꯄꯔꯦꯡ ꯑꯗꯨ ꯃꯈꯨꯠꯇ ꯆꯦꯖꯦꯠ ꯄꯥꯏꯔꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ. ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯇꯥꯔꯣꯏ ꯈꯔ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ. ꯂꯩ ꯄꯔꯦꯡ ꯄꯥꯏꯔꯤꯕꯗꯨ ꯎꯔꯒ ꯅꯣꯛꯁꯤꯟꯕꯤꯔꯝꯃꯤ. ꯊꯥꯔꯤꯛ ꯊꯥꯅ, ꯍꯩꯃ ꯁꯖꯤꯛ ꯂꯩꯃ, ꯅꯪꯗꯤ ꯂꯩ ꯄꯔꯦꯡꯗꯣ ꯀꯩꯗꯧꯗꯣꯏꯕ? ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯍꯨꯛꯅꯒꯗꯕꯅꯤ. ꯑꯗꯨꯒꯤꯗꯃꯛꯇ ꯂꯦꯡꯅꯕꯅꯤ. ꯅꯠꯇꯦ ꯅꯪꯕꯨ ꯅꯍꯥꯛꯀꯤ ꯃꯥꯟꯖꯒ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯃꯤ. ꯀꯔꯦꯝꯅꯔꯤꯕ ꯑꯗꯨ ꯀꯔꯤꯃꯇ ꯇꯥꯗꯕ ꯃꯈꯩ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗꯅ ꯁꯖꯤꯛ ꯂꯩꯃꯗꯨ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅꯃꯛ ꯂꯥꯛꯂꯝꯃꯤ. ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛ ꯁꯪꯒꯣꯜ ꯑꯗꯨꯗ ꯆꯪꯂꯒ ꯁꯟꯁꯤꯡ ꯑꯗꯨ ꯀꯣꯏꯅ ꯌꯦꯡꯂꯝꯃꯤ. ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯥꯞꯇꯛꯅ ꯁꯟ ꯑꯉꯧꯕ ꯑꯃꯈꯛ ꯇꯨꯃꯤꯟꯅ ꯂꯩꯃꯥꯏꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯈꯤ. ꯃꯗꯨ ꯎꯕꯗ ꯊꯤꯟꯊꯕ ꯇꯧꯗ ꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩ ꯄꯔꯦꯡ ꯑꯗꯨꯕꯨ ꯐꯠ ꯍꯨꯛꯆꯤꯜꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯁꯟ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯔꯛꯂꯝꯗꯦ. ꯑꯁꯤꯕꯒꯨꯝꯅ ꯑꯗꯨꯃꯛ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯖꯤꯛ ꯂꯩꯃ ꯅꯨꯡꯉꯥꯏꯇꯅ, ꯃꯁꯤꯕꯨ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯅꯦ? ꯐꯔꯦ, ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯇꯪꯗꯤ ꯑꯩ ꯌꯦꯡꯂꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯪꯒꯣꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯕꯨ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯂꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯁꯖꯤꯛ ꯂꯩꯃꯗꯨ ꯆꯥꯛ ꯊꯣꯡꯂꯝꯃꯤ. ꯈꯔ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁꯟ ꯑꯗꯨꯕు ꯌꯦꯡꯖꯕ ꯂꯥꯛꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯁꯟ ꯑꯗꯨ ꯃꯌꯥꯝꯅ ꯁꯖꯤꯛ ꯆꯥꯅꯕ ꯑꯗꯨ ꯌꯥꯎꯗꯕ ꯃꯈꯩ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯅꯁꯨ パꯈꯠꯇꯨꯅ ꯁꯟ ꯑꯗꯨꯕꯨ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯌꯦꯡꯖꯔꯝꯃꯤ. ꯁꯖꯤꯛ ꯂꯩꯃ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯇꯣꯛꯂꯒ, ꯁꯤꯗꯤ ꯁꯤꯗ꯭ꯔꯤꯗ, ꯐꯔꯦ, ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯟ ꯑꯗꯨꯕు ꯅꯨꯡꯁꯤꯅ 3ꯂꯛ ꯅꯥꯟꯊꯕꯤꯔꯝꯂꯕ ꯃꯇꯨꯡꯗ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯆꯤꯡꯂꯦꯝꯂꯕ ꯊꯥꯖ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯌꯦꯡꯖꯔꯝꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯑꯗꯨꯃꯛ ꯇꯨꯡꯈꯨꯜ ꯇꯥꯟꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ. ꯁꯖꯤꯛ ꯂꯩꯃꯗꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯋꯥꯏ ꯁꯤꯠ ꯁꯦꯡꯗꯣꯛꯂꯝꯃꯤ. ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯕꯗ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝ ꯁꯖꯤꯛ ꯈꯔ ꯂꯧꯕꯨꯛꯇꯒꯤ ꯐꯥꯜꯂꯒ ꯁꯟꯁꯤꯡ ꯑꯗꯨꯗ ꯄꯤꯖꯔꯝꯃꯤ. ꯃꯍꯥꯛꯅ ꯂꯩ ꯄꯔꯦꯡ ꯍꯨꯛꯈꯤꯕ ꯁꯟ ꯑꯗꯨ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯈꯦꯡ ꯈꯦꯡ ꯂꯥꯎꯕ ꯃꯈꯩ ꯃꯌꯥꯝꯅ ꯃꯨꯟꯗꯨꯅ ꯆꯥꯅꯔꯤꯕ ꯁꯖꯤꯛ ꯑꯗꯨꯕꯨ ꯆꯥꯕ ꯌꯥꯎꯔꯝꯃꯤ. ꯃꯇꯧ ꯑꯗꯨ ꯎꯔꯒ ꯁꯖꯤꯛ ꯂꯩꯃꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯌꯦꯡꯖꯔꯝꯃꯤ. ꯇꯟꯖꯥ ꯑꯗꯨꯗ ꯊꯧꯖꯥꯜꯁꯨ ꯂꯥꯛꯂꯝꯃꯤ. ꯁꯖꯤꯛ ꯂꯩꯃ, ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ? ꯏꯕꯨꯡ, ꯑꯩꯁꯦ ꯁꯟꯒꯤ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯝꯕꯅꯤ. ꯑꯗꯣ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯃꯐꯝꯁꯤꯗ ꯏꯊꯥ ꯊꯥꯖꯗꯅ? ꯅꯪ ꯉꯔꯥꯡ ꯈꯨꯜꯒꯤ ꯂꯩꯁꯥꯁꯤꯡꯅ ꯍꯥꯏꯕꯗ ꯂꯩ ꯄꯔꯦꯡ ꯑꯃ ꯄꯨꯗꯨꯅ ꯆꯠꯈꯤ ꯍꯥꯏ. ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ. ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯔꯕꯗꯤ ꯂꯩ ꯄꯔꯦꯡ ꯑꯃ ꯈꯨꯗꯣꯜ ꯇꯝꯅꯩ ꯍꯥꯏꯅ. ꯃꯗꯣ ꯅꯪꯒꯤꯁꯨ ꯃꯥꯟꯖ ꯍꯥꯏꯕꯗꯨꯕꯨ ꯂꯩꯔꯕ꯭ꯔꯣ? ꯃꯁꯤ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯄꯅꯦ. ꯏꯕꯨꯡ, ꯑꯩꯒꯤꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯁꯟ ꯂꯥꯕ ꯑꯁꯤꯗ ꯍꯨꯛꯆꯅꯕ ꯍꯥꯏꯗꯨꯅ ꯄꯨꯖꯔꯛꯄꯅꯦ. ꯇꯨ ꯌꯦꯡꯉꯨ, ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕꯁꯦ. ꯊꯧꯖꯥꯜꯁꯨ ꯎꯔꯦ ꯃꯉꯛꯇ ꯂꯩ ꯄꯔꯦꯡ ꯁꯤꯕ ꯁꯟ ꯑꯉꯧꯕ ꯑꯃ ꯂꯩꯔꯤꯕꯗꯨ.
ꯃꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯣ ꯑꯗꯣ ꯏꯆꯜ ꯅꯪꯒꯤ ꯀꯣꯕꯤꯁꯦ ꯌꯥꯝ ꯐꯖꯩ ꯆꯥꯕꯗ ꯑꯣꯛꯄꯨ ꯄꯦꯟꯕ ꯅꯥꯏꯒꯗꯕ ꯃꯥꯟꯗꯦ ꯌꯥꯔꯒꯗꯤ ꯑꯩ ꯑꯃ ꯑꯅꯤꯇ ꯂꯩꯖꯈꯤꯒꯦ ꯏꯕꯨꯡ ꯑꯩꯗꯤ ꯑꯩꯒꯤ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯈꯔ ꯊꯥꯖꯕꯅꯤ ꯌꯣꯟꯕꯒꯤꯗꯤ ꯌꯥꯎꯗꯦ ꯑꯗꯣ ꯏꯕꯨꯡꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯑꯍꯨꯝꯗꯨꯝ ꯄꯤꯊꯣꯛꯑ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯕꯤ ꯑꯍꯨꯝꯈꯛ ꯍꯦꯛꯂꯗꯨꯅ ꯈꯥꯎ ꯑꯃꯗ ꯌꯣꯝꯂꯒ ꯊꯧꯖꯥꯜꯗ ꯁꯤꯟꯅꯔꯝꯃꯤ ꯁꯦ ꯃꯁꯤꯒꯤ ꯁꯦꯜ ꯑꯁꯦ ꯂꯧꯁꯤꯜꯂꯣ ꯁꯦꯜꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯤꯔ ꯐꯥꯎꯕ ꯁꯖꯤꯛ ꯂꯩꯃꯅ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯊꯧꯖꯥꯜꯁꯨ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯖꯤꯛ ꯂꯩꯃꯅ ꯂꯩ ꯄꯔꯦꯡ ꯍꯨꯛꯈꯤꯕ ꯁꯟ ꯑꯗꯨꯒꯤ ꯃꯪꯂꯥꯟꯗꯅꯤ ꯃꯪꯂꯥꯟ ꯑꯗꯨꯗꯗꯤ ꯁꯟ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯜꯂꯗꯨꯅ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯀꯧꯔꯝꯃꯤ ꯁꯟ ꯃꯤ ꯑꯗꯨꯅ ꯁꯨꯛꯂꯃꯝꯂꯕ ꯎꯃꯪ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯀꯧꯔꯕ ꯑꯗꯨꯗ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ ꯀꯅꯥꯅꯣ ꯑꯩꯍꯥꯛꯄꯨ ꯀꯧꯔꯤꯕ ꯑꯩꯒꯤ ꯏꯃꯥꯡꯗ ꯊꯣꯛꯂꯛꯎ ꯑꯩꯕꯨ ꯑꯁꯨꯝꯅ ꯑꯀꯤꯕ ꯄꯣꯛꯍꯟꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯤꯃꯟꯕꯗꯒꯤ ꯀꯞꯆꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯁꯟꯃꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯤꯠꯃꯥꯡꯃꯛꯇꯗ ꯑꯔꯪꯕ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯁꯟ ꯑꯣꯏꯗ꯭ꯔꯕꯅꯤ ꯅꯍꯥꯛ ꯃꯤꯅꯤ ꯁꯟꯃꯤ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯒ ꯀꯞꯂꯒ ꯅꯠꯇꯦ ꯑꯩ ꯁꯟꯅꯤ ꯑꯩ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯁꯨꯡ ꯁꯟ ꯑꯗꯨ ꯋꯥꯗꯣ ꯍꯥꯏꯅꯗꯨꯅ ꯃꯔꯩ ꯌꯦꯠꯅꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯟꯃꯤ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯅꯥꯟꯕꯤꯔꯗꯨꯅ ꯌꯦꯡꯖꯧ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯣ ꯁꯟꯒꯤ ꯍꯛꯆꯥꯡ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯁꯟꯃꯤ ꯑꯗꯨ ꯈꯔ ꯀꯤꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯁꯕꯥꯟ ꯃꯨꯔꯇꯤ ꯐꯖꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯄꯥꯈꯪ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯃꯃꯤꯠꯇꯨ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯝꯊꯥꯛꯅꯤ ꯑꯩꯍꯥꯛ ꯁꯟꯅꯤ ꯑꯩ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯁꯤꯜꯂꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯁꯟꯃꯤ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯥꯀꯣꯡ ꯑꯗꯨ ꯃꯦꯟꯁꯤꯜꯂꯒ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯎꯠꯇꯨꯅ ꯁꯟꯃꯤ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛ ꯆꯞ ꯆꯥꯅ ꯁꯣꯔ ꯀꯥꯝꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯟꯒꯤ ꯑꯣꯏꯕ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯣꯏꯅ ꯆꯤꯡꯊꯣꯛꯂꯝꯃꯤ ꯁꯟ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯁꯨ ꯆꯤꯡꯊꯣꯛꯇꯨꯅ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯨꯝꯕ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯁꯟꯃꯤꯗꯨ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯇꯥꯗꯅ ꯑꯗꯨꯃꯛ ꯍꯤꯞꯂꯤ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯔꯛꯇꯨꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯁꯟ ꯃꯌꯥꯝꯒꯤ ꯃꯔꯛꯇꯁꯨ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ ꯁꯟ ꯑꯗꯨꯅ ꯃꯁꯥꯒꯤ ꯍꯛꯆꯥꯡꯗ ꯌꯦꯡꯖꯔꯗꯨꯅ ꯍꯤ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯁꯟ ꯂꯥꯕ ꯑꯉꯧꯕꯒꯤ ꯑꯗꯨꯒ ꯋꯥꯈꯜ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯅꯠꯇꯦ ꯑꯩꯍꯥꯛ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯁꯣꯏꯕꯗꯒꯤ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯁꯟ ꯑꯃꯗ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯁꯖꯤꯛ ꯂꯩꯃꯗꯨ ꯁꯖꯤꯛ ꯈꯔ ꯄꯨꯔꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯌꯥꯝꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯑꯗꯨꯃꯛ ꯌꯦꯡꯖꯔꯝꯃꯤ ꯁꯖꯤꯛ ꯂꯩꯃꯁꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯁꯟ ꯑꯗꯨꯅ ꯆꯥꯒꯗꯧꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯂꯗꯨꯅ ꯏꯍꯦ ꯁꯟ ꯀꯔꯤ ꯈꯨꯌꯦꯡꯅꯣꯅꯦ ꯑꯗꯨꯛ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯌꯦꯡꯉꯤꯗꯨꯕꯣ ꯁꯟꯃꯤ ꯑꯗꯨꯅ ꯏꯀꯥꯏꯅ ꯃꯤꯔꯣꯜꯗ ꯍꯥꯏꯔꯛꯈꯤ ꯁꯒꯦꯂꯕꯤ ꯋꯥꯔꯧꯕꯤꯅꯨ ꯑꯩꯗꯤ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇꯨꯗ ꯊꯃꯣꯏ ꯑꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯦꯡꯂꯨꯔꯦ ꯁꯟ ꯑꯗꯨꯅ ꯊꯥꯖꯗꯅ ꯃꯤꯔꯣꯜ ꯉꯥꯡꯂꯛꯄ ꯑꯗꯨꯗꯗꯤ ꯁꯖꯤꯛ ꯂꯩꯃꯗꯨ ꯉꯛꯅ ꯅꯍꯥꯛ ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯂꯕꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗ ꯅꯤꯡꯁꯤꯡꯖꯗꯨꯅ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯇꯨꯅ ꯁꯟ ꯑꯗꯨꯗ ꯑꯆꯥ ꯑꯊꯛ ꯀꯌా ꯑꯃ ꯄꯤꯖꯅꯕ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯁꯟꯃꯤ ꯑꯗꯨꯅ ꯍꯔꯥꯎꯅ ꯁꯒꯦꯂꯕꯤ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦꯗ ꯃꯁꯤ ꯂꯣꯏꯅꯃꯛ ꯆꯥꯔꯕꯗꯤ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ ꯄꯥꯝꯃꯨꯕ ꯅꯍꯥꯛꯀꯤꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯂꯣꯏꯅꯃꯛ ꯀꯠꯊꯣꯛꯀꯅꯤ ꯑꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯆꯥꯕꯤꯌꯨ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯁꯖꯤꯛ ꯂꯩꯃ ꯍꯥꯏꯅ ꯀꯧꯖꯩꯌꯦ ꯁꯟꯃꯤ ꯑꯗꯨ ꯍꯔꯥꯎꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯁꯟꯃꯤ ꯑꯗꯨꯕꯨ ꯑꯅꯥꯟꯕ ꯃꯀꯣꯜ ꯑꯃ ꯁꯦꯝꯕꯤꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯟꯃꯤ ꯑꯗꯨꯅ ꯁꯖꯤꯛ ꯂꯩꯃꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯛꯊꯣꯛ ꯊꯣꯔꯛꯂꯝꯗꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯥꯊꯨ ꯊꯣꯔꯛꯂꯒ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯑꯩꯕꯨ ꯀꯧꯕꯤꯕꯕꯣ ꯀꯔꯤ ꯇꯧꯗꯨꯅ ꯂꯩꯔꯨꯕꯒꯦ ꯏꯃꯨꯡꯗ ꯋꯥꯏ ꯁꯤꯠꯆꯤꯟꯖꯔꯨꯕꯅꯤ ꯑꯗꯨꯗ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯅꯠꯇꯦ ꯅꯪꯕꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕꯒ ꯄꯣꯛꯂꯕ꯭ꯔꯥ
ꯀꯔꯤ ꯄꯨꯔꯛꯑꯣ ꯍꯥꯏꯕꯒꯦ? ꯁꯖꯤꯛꯂꯩꯃ, ꯑꯩꯍꯥꯛ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ. ꯅꯪꯒꯤ ꯄꯨꯛꯆꯦꯜ, ꯅꯪꯒꯤ ꯆꯤꯡꯂꯦꯝꯕ ꯆꯝꯖꯕ ꯅꯇꯧ ꯑꯗꯨꯅ ꯑꯩꯕꯨ ꯂꯩꯇꯥꯍꯟꯗ꯭ꯔꯦ. ꯇꯧꯕꯇꯕꯨ ꯑꯩꯍꯥꯛꯇꯤ ꯋꯥꯈꯜꯇꯃꯛ ꯃꯤꯑꯣꯏꯕ ꯑꯣꯏꯕꯅꯤ. ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯁꯟ ꯑꯣꯏꯔꯤ. ꯅꯪꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯃꯁꯤꯒꯤ ꯃꯔꯝꯅ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ. ꯁꯖꯤꯛꯂꯩꯃꯗꯣ ꯍꯔꯥꯎꯅ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ. ꯅꯪꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯍꯟꯕ ꯉꯝꯒꯗꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯩꯌꯦ. ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯁꯦ. ꯑꯁꯦꯡꯕꯃꯛꯀꯤ ꯑꯩꯕꯨ ꯃꯤꯑꯣꯏꯕ ꯑꯣꯜꯍꯟꯕ ꯉꯝꯒꯗ꯭ꯔꯥ? ꯁꯖꯤꯛꯂꯩꯃꯅ ꯁꯟꯃꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ, ꯑꯩꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯊꯥꯖꯧꯋꯣ. ꯁꯟꯃꯤ ꯑꯗꯨꯅ ꯍꯔꯥꯎꯅ, ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯅꯇꯨꯡ ꯏꯜꯂꯒꯦ. ꯀꯔꯤꯒꯨꯝꯕ ꯑꯩꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯦꯛ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯅꯍꯥꯛꯄꯨ ꯂꯨꯍꯣꯡꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯃꯤꯟꯅꯔꯒꯦ. ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯦꯞꯀꯅꯤꯌꯦ. ꯁꯖꯤꯛꯂꯩꯃ ꯍꯔꯥꯎꯕꯅ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ. ꯈꯨꯗꯛ ꯑꯗꯨꯗ ꯁꯟꯃꯤ ꯑꯗꯨꯕు ꯁꯪꯒꯣꯜ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ. ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯂꯝꯄꯥꯛ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯁꯖꯤꯛꯂꯩꯃꯅ ꯃꯉꯛꯇ ꯂꯩ ꯄꯔꯦꯡ ꯍꯨꯛꯄ ꯁꯟ ꯑꯉꯧꯕ ꯑꯃ ꯆꯤꯡꯗꯨꯅ ꯄꯨꯔꯛꯄ ꯑꯗꯨ ꯎꯕꯗ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯂꯝꯃꯤ. ꯂꯤꯡꯖꯦꯜꯅ, ꯍꯩꯃ, ꯁꯖꯤꯛ, ꯅꯪꯗꯤ ꯁꯟ ꯂꯥꯕꯗꯨꯒ ꯀꯗꯥꯏ ꯆꯠꯀꯗꯧꯔꯤꯕ? ꯅꯠꯇꯦ, ꯅꯪꯕꯨ ꯃꯥꯒ ꯂꯨꯍꯣꯡꯉꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯁꯤꯟꯕꯤꯔꯝꯃꯤ. ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯥꯁꯤꯟꯅꯗꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅꯃꯛ ꯊꯣꯔꯛꯈꯤ. ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯁꯪꯇꯞ ꯃꯆꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯩꯐꯨ ꯑꯃꯒꯤ ꯃꯅꯥꯛꯇ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯍꯥꯛꯅ ꯍꯥꯏꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯆꯨꯝꯂꯦ. ꯌꯦꯡꯉꯨ, ꯁꯟ ꯑꯁꯦ ꯃꯤꯔꯣꯜꯁꯨ ꯉꯥꯡꯕ ꯉꯝꯂꯦ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯍꯥꯛꯄꯨ ꯅꯨꯡꯁꯤ, ꯄꯥꯝꯃꯤ, ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦꯗꯣ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯑꯩꯍꯥꯛꯁꯨ ꯈꯪꯂꯦ. ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯍꯥꯛꯅ ꯇꯪꯈꯥꯏ ꯑꯃꯗꯤ ꯀꯣꯛꯄꯤꯔꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯀꯤ ꯊꯕꯛ ꯑꯃ ꯑꯃꯨꯛ ꯅꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣ. ꯃꯁꯤ ꯍꯦꯛ ꯃꯥꯏ ꯄꯥꯛꯄꯒ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯁꯟ ꯂꯥꯕ ꯑꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯜꯍꯟꯗꯨꯅ ꯅꯍꯥꯛꯀ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤꯀꯣ. ꯋꯥꯗꯨ ꯇꯥꯕꯗ ꯁꯟꯃꯤ ꯑꯃꯁꯨꯡ ꯁꯖꯤꯛꯂꯩꯃꯗꯨ ꯍꯔꯥꯎꯅ ꯌꯦꯡꯖꯔꯝꯃꯤ. ꯄꯥꯃꯨꯕ, ꯅꯍꯥꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯟꯗꯨꯅ ꯑꯩꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨꯀꯣ. ꯇꯣꯂꯕꯤ ꯅꯅꯥꯏ ꯑꯩꯍꯥꯛꯁꯨ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯤꯟꯊꯥ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯦꯀꯣ. ꯁꯈꯦꯂꯕꯤ, ꯆꯠꯂꯣ, ꯅꯍꯥꯛꯀꯤ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯆꯔꯨꯔꯣ. ꯑꯩꯍꯥꯛ ꯅꯍꯥꯛꯄꯨ ꯍꯜꯂꯛꯄ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯦ. ꯁꯖꯤꯛꯂꯩꯃꯗꯨ ꯈꯨꯔꯨ ꯀꯨꯜꯂꯗꯨꯅ, ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯀꯔꯤ ꯊꯕꯛꯅꯣ ꯑꯩꯍꯥꯛꯅ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤꯕ ꯑꯁꯤꯕꯣ? ꯑꯩ ꯊꯧꯔꯥꯡ ꯇꯧꯖꯔꯦ. ꯌꯦꯡꯉꯣꯏ, ꯁꯦ, ꯃꯁꯤꯒꯤ ꯄꯥꯇ꯭ꯔ ꯑꯁꯦ ꯄꯥꯏꯁꯤꯜꯂꯨ. ꯃꯁꯦ ꯑꯆꯝꯕ ꯃꯍꯤ ꯅꯠꯇꯦ. ꯃꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝ ꯑꯃꯗ ꯁꯤꯖꯤꯟꯅꯒꯗꯧꯕꯅꯤ. ꯃꯗꯨꯒꯤ ꯁꯤꯖꯤꯟꯅꯒꯗꯕ ꯃꯇꯝ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯏꯁꯤꯡꯅ ꯄꯤꯛ ꯊꯟꯕ ꯃꯈꯩ ꯌꯥꯎꯔꯤꯕ ꯈꯨꯗꯦꯡ ꯑꯆꯧꯕ ꯑꯗꯨꯗ ꯀꯥꯈꯠꯂꯨ. ꯁꯖꯤꯛꯂꯩꯃ ꯑꯗꯨ ꯑꯀꯤꯕ ꯂꯩꯇꯦ. ꯈꯨꯗꯦꯡ ꯑꯗꯨꯗ ꯀꯥꯈꯠꯂꯝꯃꯤ. ꯃꯊꯛꯇꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯩ ꯀꯌా ꯑꯃ ꯆꯥꯏꯊꯔꯛꯂꯝꯃꯤ. ꯁꯣꯔ ꯑꯗꯣ 3ꯂꯛ ꯍꯣꯟꯇꯣꯛꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯇꯞꯅ ꯍꯤꯞꯊꯧ. ꯃꯗꯨꯗ ꯅꯍꯥꯛꯀꯨꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯒꯅꯤ. ꯇꯧꯕꯇꯕꯨ ꯅꯍꯥꯛꯀꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯏꯅꯗꯨꯅ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯥꯏꯒꯅꯤ. ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯗꯒꯤꯗꯤ ꯁꯖꯤꯛꯂꯩꯃ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯍꯤꯞꯊꯔꯝꯃꯤ. ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯁꯖꯤꯛꯂꯩꯃ ꯑꯗꯨ ꯑꯇꯣꯞꯄ ꯆꯥꯎ ꯁꯥꯡꯂꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯐꯥꯎꯗꯣꯔꯛꯂꯝꯃꯤ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯤꯔꯛꯈꯤꯕ ꯄꯥꯇ꯭ꯔ ꯃꯆꯥ ꯑꯗꯨ ꯃꯉꯛꯇ ꯂꯤꯛ ꯑꯣꯏꯅ ꯁꯤꯖꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯀꯪꯐꯥꯜ ꯇꯝꯅ ꯀꯥꯈꯠꯂꯝꯃꯤ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯑꯣꯏꯅ, ꯅꯨꯄꯤ ꯃꯆꯥ, ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯄꯥꯡꯉꯨ. ꯑꯗꯨꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯑꯋꯥꯕ ꯑꯗꯣ ꯀꯣꯛꯄꯤꯅꯕ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯊꯥꯔꯛꯄ ꯃꯅꯥꯏꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯎ. ꯑꯗꯨꯒꯅꯦ, ꯃꯈꯥ ꯇꯥꯕ ꯊꯕꯛ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ. ꯁꯖꯤꯛꯂꯩꯃꯗꯨ ꯑꯁꯨꯝ ꯂꯥꯛꯄ ꯍꯧꯔꯝꯃꯤ. ꯑꯉꯛꯄꯅꯤ, ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯨꯆꯨ ꯂꯣꯏꯅ ꯃꯨꯔꯝꯃꯤ. ꯃꯃꯤꯠꯁꯨ ꯏꯔꯥꯎ ꯂꯥꯎꯕ ꯃꯈꯩ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯝꯃꯤ. ꯃꯇꯧ ꯀꯌꯥ ꯑꯗꯨ ꯎꯔꯨꯕꯗ ꯀꯤꯕꯅ ꯃꯈꯣꯡ ꯑꯗꯨ ニꯛꯂꯝꯃꯤ. ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ. ꯁꯖꯤꯛꯂꯩꯃꯅ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯊꯣꯉꯥꯛꯄ ꯑꯗꯨꯅ, ꯅꯨꯄꯤ ꯃꯆꯥ, ꯀꯅꯥ ꯎꯅꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯍꯥꯛ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ. ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯗꯨꯕꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯩꯕꯨ ꯊꯥꯕꯤꯔꯛꯄꯅꯤ. ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯈꯣ. ꯑꯩ
ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯖꯥ ꯏꯕꯦꯝꯃ ꯑꯅꯤꯗꯒꯤ ꯄꯥꯎꯈꯨꯝ ꯑꯃꯨꯛꯇꯪ ꯂꯧꯖꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯨꯅ ꯌꯥꯡꯅꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯃꯈꯛꯅ ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯇꯤ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ, ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ꯫ ꯏꯃꯥꯒꯨꯝꯂꯕꯤ, ꯑꯩꯗꯤ ꯑꯇꯣꯞꯄ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ, ꯀꯔꯤ, ꯅꯍꯥꯛꯄꯨ ꯑꯇꯣꯞꯄ ꯇꯥꯏꯕꯪꯄꯥꯜꯗꯒꯤꯅꯤ ꯍꯥꯏꯕ? ꯍꯣꯏ ꯏꯕꯣ, ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯩꯍꯥꯛꯄꯨ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕꯒꯤꯗꯃꯛ ꯄꯥꯈꯣꯜ ꯂꯥꯛꯂꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯀꯤꯕꯒꯤ ꯁꯛꯇꯝꯗ, ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯅ ꯆꯤꯡꯅꯕ ꯑꯗꯨ ꯆꯨꯝꯂꯦ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗ ꯂꯩꯁꯥꯕꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯑꯣꯏꯔꯒꯅꯤ, ꯑꯩꯒꯤ ꯑꯋꯥꯕ ꯁꯣꯏꯗꯅ ꯀꯣꯛꯂꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯖꯤꯛ ꯂꯩꯃꯕꯨ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯟꯅ ꯃꯥꯡꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯀꯨꯏꯅ ꯉꯥꯏꯍꯜꯂꯤ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯁꯖꯤꯛ ꯂꯩꯃꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯁꯨꯛꯂꯃꯝꯂꯕ ꯌꯨꯝꯖꯥꯎ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯍꯧꯒꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯝꯕ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ, ꯂꯩꯁꯥꯕꯤ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯈꯛ ꯆꯠꯄ ꯉꯝꯂꯣꯏꯗꯣ? ꯁꯖꯤꯛ ꯂꯩꯃ ꯀꯤꯕꯅ ꯃꯈꯣꯡ ꯑꯗꯨ ꯅꯤꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ, ꯀꯅꯥꯅꯣ? ꯑꯩꯕꯨ ꯑꯀꯤꯕ ꯄꯣꯛꯍꯟꯕꯤꯔꯤꯕ? ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛꯇꯪ ꯊꯣꯛꯂꯛꯑꯣ, ꯑꯗꯨꯝꯅ ꯄꯥꯡꯗꯕ ꯅꯇꯧ ꯎꯠꯀꯅꯨ꯫ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯑꯁꯨꯝ ꯍꯧꯅ ꯅꯣꯛꯈꯠꯂꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯌꯥꯛ ꯌꯥꯛ ꯂꯥꯎꯅ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯇꯥꯔꯕꯗ ꯀꯤꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯁꯖꯤꯛ ꯂꯩꯃꯗꯨ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯈꯤꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯖꯤꯛ ꯂꯩꯃꯁꯨ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯤꯠꯃꯥꯡꯃꯛꯇꯗ ꯎꯟꯁꯥꯅ ꯄꯨꯡꯈꯨꯏ ꯈꯨꯏꯔꯕ, ꯃꯈ꯭ꯋꯥꯡ ꯅꯝꯄꯣꯜꯂꯕ, ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯈꯛ ꯃꯃꯥꯡ ꯑꯗꯨꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯖꯤꯛ ꯂꯩꯃꯒꯤ ꯃꯥꯡꯑꯣꯏꯅꯅ ꯈꯪꯊꯣꯛ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯈꯪꯂꯗꯨꯅ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯣ? ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯀꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ, ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯣꯠꯁꯛ ꯑꯃ ꯄꯨꯔꯛꯄ, ꯑꯗꯨꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯍꯤꯗꯥꯛ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯈꯨꯏꯔꯕ ꯎꯟꯁꯥ ꯑꯁꯤꯕꯨ ꯂꯩꯁꯥꯕꯤ ꯑꯃꯒꯨꯝꯅ ꯅꯧꯍꯟꯗꯨꯅ ꯑꯃꯨꯛ ꯐꯖꯅ ꯍꯤꯡꯕ ꯌꯥꯔꯒꯅꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯤꯡꯕ ꯊꯨꯡꯒꯗꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯖꯤꯛ ꯂꯩꯃꯒꯤ ꯃꯉꯛꯇ ꯂꯪꯅ ꯇꯧꯔꯒ ꯁꯤꯖꯤꯜꯂꯤꯕ ꯄꯥꯇ꯭ꯔ ꯃꯆꯥ ꯑꯗꯨꯕꯨ ꯐꯠꯊꯗꯠꯇꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯍꯥꯟ ꯃꯈꯩ ꯋꯥꯅ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒꯤ ꯃꯍꯩ ꯄꯨꯝꯕ ꯑꯋꯥꯐꯝꯗ ꯇꯥꯈꯤꯕ ꯇꯥꯔꯦ ꯈꯜꯂꯨꯕꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯁꯖꯤꯛ ꯂꯩꯃ ꯑꯗꯨ ꯀꯞꯆꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯁꯨꯡ ꯁꯟꯃꯤ ꯑꯗꯨꯒꯁꯨ ꯁꯖꯤꯛ ꯂꯩꯃꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯎꯕ ꯐꯪꯂꯝꯈꯤ꯫ ꯃꯗꯨ ꯃꯌꯥꯝꯗꯨ ꯎꯔꯨꯕꯗ ꯁꯟꯃꯤ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ, ꯑꯣ ꯑꯩꯒꯤ ꯁꯛꯍꯦꯜꯂꯕꯤ, ꯅꯍꯥꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ, ꯑꯣꯟꯊꯣꯛꯅꯁꯨ ꯆꯝꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯐꯅ ꯈꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯍꯩ ꯑꯃꯠꯇ ꯂꯣꯠꯈꯤꯗꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯇꯥꯔꯕꯀꯣ? ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯂꯥꯟꯊꯦꯡꯅꯗꯨꯅ ꯃꯥꯌꯣꯛꯅꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯖꯤꯛ ꯂꯩꯃ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯑꯗꯨꯒꯤ ꯊꯣꯏꯍꯦꯟꯕ ꯀꯧꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯁꯕꯥꯟ ꯐꯕ, ꯊꯧꯅꯥ ꯐꯕ ꯄꯥꯈꯪ ꯑꯃꯈꯛ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯁꯥꯃꯛꯅ ꯆꯪꯁꯤꯜꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯊꯣꯏꯍꯦꯟꯕ ꯑꯗꯨ ꯈꯪꯍꯧꯗꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯨꯅ ꯌꯥꯡꯅꯃꯛ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯍꯤꯡꯆꯥꯕꯤ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯩꯖꯥꯎ ꯍꯧꯒꯠꯂꯗꯨꯅ ꯈꯥꯡꯖꯥꯎ ꯑꯃꯗ ꯏꯁꯤꯡ ꯁꯧꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯀꯤꯕ मिट्येंग अमदा सजिक लैमदा येंगलक्लगा येंगो नमांगदा उरिबा खांजाव असिगी इसिंग असिना हेक सौरक्पगा नंग असे अइना फुटोक्तुना चागदौरिबने अदुगा नंगी हिदाक असिगी मतेंगना अनौबा पुंसी अमा सगतकदौरिबने अइसे कयादा लाइबक फख्रबनो असी हाइदुना खोंजेल हौना नोकजरमी सजिक लैमदी कपचबा नतना उपाय लेरमदे माके असेंगबा संसार अदुदसु नुंगाइफम खंगदबा अदुगा मसिगी संसार असिदसु लौनुम तौबिरबनिना पुमनमक मांग ताकले हिंगलुबगी कानबा लैत्रे खल्लबदा सिरसु यारे हाइना खंजरमी
ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯏꯁꯤꯡ ꯑꯗꯨꯁꯨ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯖꯤꯛ ꯂꯩꯃꯕꯨ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯈꯥꯡꯖꯥꯎ ꯑꯗꯨꯗ ꯊꯥꯗꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯒꯠꯄꯒ ꯈꯪꯍꯧꯗꯅ ꯁꯒꯣꯜ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯖꯤꯛ ꯂꯩꯃꯗꯨ ꯑꯃꯨꯛ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥ ꯀꯅꯥ ꯂꯥꯛꯄꯒꯦ ꯍꯥꯏꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯥꯎꯔꯥꯡꯅꯅ "ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯩꯒꯤ ꯃꯇꯝꯕꯨ ꯃꯥꯡꯍꯜꯂꯤ꯫ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯑꯣꯏꯔꯝꯕ ꯇꯥꯔꯦ꯫ ꯐꯔꯦ, ꯃꯁꯤꯗꯩꯗꯤ ꯑꯃꯠꯇ ꯅꯥꯆꯨꯡꯂꯔꯣꯏ, ꯃꯤ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯀꯥꯟꯁꯤꯗ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯤꯠꯃꯥꯡꯗ ꯊꯣꯏꯍꯦꯟ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯣꯛꯂꯒ "ꯑꯦ, ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕ? ꯊꯥꯡꯁꯥꯡꯒꯁꯨ ꯄꯥꯏꯔꯤ꯫ ꯃꯗꯨꯅ ꯑꯩꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯀꯥꯟꯅꯗꯕꯗ ꯑꯩꯒꯤ ꯃꯇꯝꯁꯨ ꯃꯥꯡꯍꯜꯂꯤ, ꯑꯗꯨꯒ ꯅꯁꯥꯒꯤ ꯊꯋꯥꯏꯁꯨ ꯀꯩꯁꯨ ꯂꯩꯇꯅ ꯃꯥꯡꯒꯗꯧꯔꯤ꯫ ꯑꯩꯗꯤ ꯉꯁꯤꯁꯦ ꯂꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯃꯤ 2 ꯆꯥꯕ ꯐꯪꯂꯅꯤ, ꯑꯗꯨꯁꯨ ꯅꯨꯄꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯄꯤ ꯑꯃꯒ, ꯄꯥꯈꯪ ꯑꯣꯏꯔꯤꯕ ꯅꯍꯥꯛꯀꯤ ꯃꯍꯥꯎ ꯑꯃꯒ꯫ ꯇꯤꯟꯕꯨ ꯆꯨꯝꯃꯤꯗ꯫ ꯊꯣꯏꯍꯦꯟ ꯁꯥꯎꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ "ꯍꯦ, ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ, ꯅꯍꯥꯛꯀꯤ ꯅꯄꯨꯟꯁꯤ ꯈꯨꯗꯛ ꯑꯁꯤꯗ ꯃꯥꯡꯂꯒꯗꯕꯅꯤ꯫ ꯑꯣꯏꯔꯣꯏꯗꯕꯗ ꯃꯪꯂꯥꯟ ꯁꯥꯒꯠꯄꯗꯨ ꯇꯣꯛꯂꯣ꯫ ꯅꯨꯄꯥ ꯃꯆꯥ, ꯅꯁꯥꯅ ꯈꯪꯅ ꯑꯩꯍꯥꯛꯀꯤ ꯁꯪꯇꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯩꯅ ꯍꯥꯠꯂꯒꯅꯤ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯤꯟꯊꯕ ꯇꯧꯗꯅ ꯊꯣꯏꯍꯦꯟꯗꯨ ꯁꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯊꯥꯡꯁꯥꯡ ꯑꯃ ꯊꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯊꯣꯏꯍꯦꯟꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯣꯏꯍꯦꯟ ꯑꯁꯤ ꯊꯥꯡ ꯇꯥ ꯁꯥꯟꯅꯕꯗ ꯂꯧꯁꯤꯡ ꯂꯩ ꯈꯪꯕꯗꯒꯤ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯆꯪꯈ꯭ꯔꯕ ꯊꯣꯏꯍꯦꯟꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯌꯥꯎꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯀꯥꯞꯂꯛꯂꯤꯕ ꯃꯤꯇ꯭ꯔꯪ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯆꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯥꯛꯆꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤꯗꯤ ꯃꯁꯤꯗꯤ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯃꯁꯥꯃꯛ ꯊꯣꯏꯍꯦꯟꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯍꯦꯟꯕꯨꯅ ꯁꯪ ꯃꯅꯨꯡꯗ ꯐꯥꯗꯨꯅ ꯊꯝꯂꯤꯕꯤ ꯁꯖꯤꯛ ꯂꯩꯃꯕꯨ ꯀꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯊꯣꯏꯍꯦꯟꯗꯤ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯎꯔꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯠꯁꯨ ꯆꯠꯈꯤꯗꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯇꯨꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ? ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯀꯅꯥ ꯀꯅꯥꯅꯣ? ꯁꯖꯤꯛ ꯂꯩꯃ ꯍꯥꯏꯁꯤꯅ ꯀꯅꯥꯅꯣ? ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯐꯥꯖꯤꯜꯂꯤꯕ? ꯀꯔꯤꯒꯤꯗꯃꯛ?" ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ "ꯅꯨꯄꯥ ꯃꯆꯥ, ꯑꯗꯨꯝꯅ ꯉꯥꯡꯗꯨꯅ ꯂꯩꯔꯒꯅꯨ꯫ ꯐꯠꯇ꯭ꯔꯕꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯁꯣꯏꯗꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯊꯨꯔꯣ, ꯊꯤꯟꯊꯒꯅꯨ꯫ ꯁꯖꯤꯛ ꯂꯩꯃꯕꯨ ꯀꯟꯗꯨꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯊꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯎꯅꯅꯕ ꯊꯧꯔꯥꯡ ꯇꯧ꯫ ꯑꯗꯨꯒꯅꯦ, ꯋꯥꯔꯤ ꯄꯨꯝꯕ ꯀꯣꯟꯅ ꯂꯤꯒꯦ, ꯃꯇꯝ ꯂꯩꯇ꯭ꯔꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯣꯏꯍꯦꯟ ꯇꯝꯅ ꯃꯤꯇ꯭ꯔꯪ ꯀꯥꯞꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯃꯤꯇ꯭ꯔꯪ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯁꯥ ꯁꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯔꯩꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯁꯪꯇꯞ ꯃꯆꯥ ꯑꯗꯨꯕꯨ ꯃꯩ ꯀꯥꯝꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯞꯅ ꯇꯞꯅ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ "ꯅꯨꯄꯥ ꯃꯆꯥ, ꯊꯨꯔꯣ, ꯃꯍꯥꯛꯄꯨ ꯀꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯣ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯍꯦꯟꯗꯨ ꯄꯟꯊꯕ ꯇꯧꯗ ꯁꯪꯇꯞ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯖꯤꯛ ꯂꯩꯃꯗꯨ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯒꯤ ꯃꯩꯁꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯋꯥꯅ ꯈꯥꯡꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯊꯨꯅꯃꯛ ꯄꯨꯜꯂꯤꯕ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ "ꯁꯈꯦꯂꯕꯤ, ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯅꯍꯥꯛꯄꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯄꯨꯅꯅꯕ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯛꯂꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯑꯩꯍꯥꯛꯄꯨ ꯆꯤꯡꯅꯒꯅꯨ꯫ ꯑꯩꯍꯥꯛ ꯅꯤꯡꯊꯧꯒꯤ ꯁꯦꯅꯥꯄꯇꯤꯅꯤ꯫ ꯅꯍꯥꯛꯄꯨ ꯃꯖꯥ ꯏꯕꯦꯝꯃꯒ ꯁꯣꯏꯗꯅ ꯎꯅꯍꯟꯒꯅꯤ"꯫ ꯁꯖꯤꯛ ꯂꯩꯃ ꯊꯣꯏꯍꯦꯟꯕꯨ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ "ꯐꯔꯦ, ꯅꯍꯥꯛꯀꯤ ꯋꯥꯐꯝ ꯄꯨꯝꯕ ꯑꯩ ꯊꯥꯖꯔꯒꯦ꯫ ꯇꯧꯕꯇꯕꯨ ꯃꯔꯨꯑꯣꯏꯕꯗꯤ ꯍꯤꯗꯥꯛ ꯑꯗꯨꯕꯨꯅꯤ꯫ ꯃꯤꯈꯨꯞ ꯑꯃꯇ ꯉꯥꯏꯕꯤꯈꯣ, ꯃꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯤꯈꯤꯁꯦ꯫ ꯃꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯒꯗꯧꯔꯤꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯇ꯭ꯔ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯇꯥꯛꯂꯕ ꯃꯇꯨꯡꯗ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯄꯣꯠꯁꯛ ꯑꯗꯨ ꯊꯤꯕ ꯁꯨꯛꯐꯪ ꯐꯪꯂꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯪ ꯑꯗꯨ ꯃꯩ ꯆꯥꯛꯄ ꯁꯨꯝ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅ ꯇꯨꯝꯂꯛꯀꯗꯧꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯊꯋꯥꯏ ꯋꯥꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯣꯏꯍꯦꯟꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ "ꯁꯈꯦꯂꯕꯤ, ꯑꯩꯍꯥꯛ ꯈꯪꯏ꯫ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯄꯥꯇ꯭ꯔ ꯑꯗꯣ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗ ꯃꯈꯨꯠꯇ ꯄꯥꯏꯕ ꯎꯈꯤꯕꯅꯤ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯒꯤ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯗ
ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨꯕꯨ ꯊꯦꯡꯅꯔꯦ꯫ ꯄꯥꯇ꯭ꯔ ꯑꯗꯨꯕꯨ ꯈꯨꯟꯀꯠꯂꯗꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯒꯤ ꯋꯥꯔꯕ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯒ ꯁꯖꯤꯛꯂꯩꯃ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ "ꯁꯖꯤꯛꯂꯩꯃ, ꯆꯠꯂꯣ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯣ"꯫ ꯁꯖꯤꯛꯂꯩꯃ ꯅꯨꯡꯉꯥꯏꯇꯅ "ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤꯀꯣ"꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅꯁꯨ ꯋꯥꯗꯤ ꯉꯥꯡꯗꯦ, ꯃꯣꯃꯣꯟꯇꯃꯛ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯍꯦꯟꯅ ꯑꯗꯨꯃꯛ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯄꯨꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯃꯤ ꯁꯥꯝꯈꯤꯔꯝꯃꯤ, ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯄꯟꯊꯕ ꯇꯧꯗꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯁꯤꯖꯤꯟꯅꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯪꯁꯥꯔ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯕ ꯁꯣꯛꯂꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯁꯣꯔ ꯐꯥꯎꯕ ꯐꯖꯅ ꯍꯣꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯟꯃꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯤꯠꯃꯥꯡꯃꯛꯇꯗ ꯑꯗꯨꯃꯛ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯁꯟꯃꯤ ꯑꯗꯨꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯗꯨꯅ ꯃꯌꯥꯗ ꯏꯁꯤꯡ ꯈꯔ ꯎꯝꯁꯤꯜꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯀꯥꯝꯁꯤꯟꯗꯨꯅ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥꯒꯤ ꯑꯁꯣꯛ ꯑꯄꯟꯁꯤꯡ ꯑꯗꯨꯕꯨ ꯐꯅꯅꯕ ꯃꯁꯥ ꯀꯟꯈꯠꯅꯕꯒꯤꯗꯃꯛ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯊꯛꯆꯤꯜꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯔꯥꯎꯅ ꯁꯟꯃꯤ ꯑꯗꯨꯕꯨꯁꯨ ꯊꯥꯒꯠꯄꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯣꯏꯍꯦꯟꯒ ꯁꯖꯤꯛꯂꯩꯃꯒ ꯑꯅꯤꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯔꯛꯂꯕꯗ ꯊꯣꯉꯥꯛꯄ ꯑꯗꯨꯗ ꯃꯖꯥꯏꯕꯦꯝꯃꯕꯨ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯊꯣꯉꯥꯛꯄ ꯑꯗꯨꯅ "ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯄꯨ ꯉꯁꯥꯏ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯖꯥꯏꯕꯦꯝꯃꯕꯨ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯕꯗꯨ ꯅꯠꯇ꯭ꯔꯣ"꯫ "ꯍꯣꯏ ꯏꯄꯥꯒꯨꯝꯂꯕ, ꯑꯩꯍꯥꯛꯅ ꯉꯁꯥꯏ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯪꯗꯤ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯎꯅꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯃꯖꯥ ꯏꯕꯦꯝꯃꯗ ꯁꯥꯟꯅꯕ ꯑꯣꯏꯅ ꯊꯣꯛꯂꯦ꯫ ꯑꯗꯨ ꯈꯟꯈꯤꯗꯨꯅ ꯆꯔꯥꯛ ꯄꯤꯔꯛꯄ ꯁꯣꯏꯔꯣꯏ꯫ ꯉꯁꯤꯗꯤ ꯇꯣꯛꯂꯣ, ꯍꯌꯦꯡ ꯇꯟꯖꯥ ꯆꯥꯕ ꯃꯇꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯎꯅꯔꯣ꯫ ꯃꯁꯤꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤꯀꯣ"꯫ ꯁꯖꯤꯛꯂꯩꯃ ꯅꯨꯡꯉꯥꯏꯇꯅ "ꯏꯄꯥꯒꯨꯝꯂꯕ, ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯠꯆꯗꯦ꯫ ꯉꯁꯤ ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯅ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯎꯅꯍꯧꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯉꯁꯤ ꯂꯦꯛꯐꯝ ꯆꯥꯐꯝꯁꯨ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯑꯃꯨꯛꯇꯪ ꯌꯥꯅꯅꯕ ꯁꯤꯟꯕꯤꯌꯨ"꯫ ꯍꯦꯟꯅ "ꯁꯒꯦꯂꯕꯤ, ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ, ꯑꯩꯍꯥꯛꯀꯤ ꯏꯌꯨꯝꯗ ꯆꯠꯇꯨꯅ ꯅꯍꯥꯛ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯛꯂꯣ"꯫ ꯉꯥꯛꯄ ꯏꯄꯥꯒꯨꯝꯂꯕ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯆꯨꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯅ ꯁꯥꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯑꯐꯕ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ꯫ ꯁꯖꯤꯛꯂꯩꯃ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ "ꯐꯔꯦ ꯏꯄꯥꯒꯨꯝꯂꯕ, ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯑꯩꯍꯥꯛꯄꯨ ꯃꯍꯥꯛꯀ ꯎꯅꯍꯟꯕꯤꯌꯨꯀꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯍꯦꯟꯅ ꯁꯖꯤꯛꯂꯩꯃꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯑꯆꯥ ꯑꯊꯛ ꯀꯌా ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤꯖꯔꯝꯃꯤ꯫ "ꯁꯒꯦꯂꯕꯤ, ꯅꯪ ꯑꯁꯦ ꯅꯁꯛ ꯌꯥꯝꯅ ꯐꯖꯩ"꯫ ꯁꯖꯤꯛꯂꯩꯃ ꯏꯉꯛ ꯉꯛꯅ ꯊꯣꯏꯍꯦꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ "ꯑꯩꯍꯥꯛꯄꯨ ꯏꯁꯛ ꯊꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ? ꯑꯩꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ"꯫ ꯁꯖꯤꯛꯂꯩꯃ ꯉꯥꯏꯍꯥꯛꯇꯪ ꯃꯃꯥꯡꯊꯛꯇ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯥꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗꯗꯤ ꯀꯨꯆꯨ ꯃꯨꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯛ ꯐꯖꯕ ꯑꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯃꯛꯅꯁꯨ ꯃꯍꯥꯛꯅ ꯉꯁꯥꯏ ꯃꯈꯩ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯨꯆꯨ ꯃꯨꯕ ꯈꯛꯇꯃꯛ ꯊꯦꯡꯅꯔꯛꯈꯤꯕ ꯑꯗꯨꯅꯤ꯫ ꯁꯖꯤꯛꯂꯩꯃꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ, "ꯑꯗꯨꯗꯤ ꯃꯖꯥ ꯏꯕꯦꯝꯃ ꯑꯗꯨꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯀꯨꯆꯨ ꯃꯨꯔꯝꯒꯅꯤ꯫ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯁꯤꯁꯨ ꯃꯁꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯈꯣꯜꯂꯤ, ꯔꯥꯁꯤꯁꯨ ꯑꯋꯥꯠꯄ ꯂꯩꯇꯅ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯒꯤ ꯊꯤꯕ ꯍꯥꯏꯕꯕꯨ ꯀꯨꯆꯨ ꯑꯁꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗꯅ ꯀꯨꯆꯨ ꯉꯧꯕꯇꯅ ꯁꯛ ꯐꯖꯕ, ꯑꯇꯩ ꯒꯨꯟꯗꯤ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯔꯤ"꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ "ꯀꯔꯤ ꯇꯧꯔꯕꯒꯦ? ꯋꯥꯍꯪ ꯍꯪꯕꯗꯤ ꯈꯨꯝꯗꯦ, ꯅꯇꯣꯝꯇ ꯋꯥꯈꯜ ꯇꯧꯔꯒ ꯅꯣꯛꯂꯤꯕꯗꯤ? ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ, ꯌꯥꯒꯗ꯭ꯔꯥ? ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ? ꯍꯦꯛꯇ ꯐꯣꯡꯗꯣꯔꯛꯎ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯖꯥ ꯏꯕꯦꯝꯃꯗꯣ ꯀꯝꯗꯧꯕꯒꯦ? ꯃꯍꯥꯛ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ꯭ꯔꯥ? ꯑꯩꯍꯥꯛꯅ ꯑꯁꯦꯡꯕ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯃꯖꯥ ꯏꯕꯦꯝꯃꯗꯣ ꯃꯄꯥꯜ ꯊꯣꯛꯂꯛꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ"꯫ "ꯑꯦ, ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ? ꯌꯥꯔꯕꯗꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ"꯫ "ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯗ, ꯈꯨꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯊꯤꯕ ꯍꯥꯏꯔꯒꯗꯤ ꯃꯖꯥ ꯏꯕꯦꯝꯃꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯆꯍꯤ ꯂꯤꯁꯜꯂꯛꯂꯕ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤꯗꯃꯛ ꯔꯥꯖꯀꯨꯃꯥꯔ ꯑꯃꯠꯇ ꯂꯨꯍꯣꯡꯅꯕ ꯕꯣꯔ ꯂꯩꯇꯕꯗꯒꯤ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ"꯫ "ꯑꯣ, ꯑꯗꯨꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤꯀꯣ, ꯑꯩꯒꯨꯝꯅ"꯫ "ꯀꯔꯤꯕꯨꯅꯣ ꯑꯩꯒꯨꯝꯅ ꯍꯥꯏꯕꯕꯣ"? "ꯀꯩꯁꯨ ꯅꯠꯇꯦꯗ, ꯁꯨꯝ ꯑꯩꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯖꯕ"꯫ "ꯑꯗꯣ ꯁꯒꯦꯂꯕꯤ,
ꯉꯁꯥꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯀꯣꯟꯅ ꯂꯤꯒꯦ ꯍꯥꯏꯕꯗꯣ? ꯃꯍꯥꯛꯇꯤ ꯂꯥꯛꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯁꯖꯤꯛ ꯂꯩꯃꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯊꯣꯏꯍꯦꯟꯕꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯛꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯅ ꯉꯛꯅ ꯅꯍꯥꯛꯀꯤꯁꯨ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃ ꯍꯥꯏꯕ, ꯃꯐꯝ ꯑꯗꯨꯗꯅ ꯅꯪꯒꯨꯝꯅ ꯐꯖꯕꯤ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕ ꯑꯣꯏꯕ, ꯃꯁꯤꯒꯤꯗꯃꯛ ꯑꯃꯁꯨ ꯑꯋꯥꯕ ꯑꯣꯏꯅꯗꯅꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯑꯋꯥꯕꯁꯨ ꯀꯣꯛꯅꯅꯕ, ꯅꯪꯒꯤꯁꯨ ꯀꯣꯛꯅꯅꯕ ꯂꯥꯏꯔꯦꯝꯕꯤꯅ ꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯕ꯫ ꯑꯁ, ꯑꯩꯗꯤ ꯀꯣꯛꯀꯁꯦ ꯏꯉꯥꯎ ꯉꯥꯎꯔꯦꯗ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯄꯥꯜꯗ ꯀꯔꯤꯒꯨꯝꯕ ꯁꯥ ꯑꯃꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯍꯦꯟꯅ ꯁꯖꯤꯛ ꯂꯩꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯔꯤꯁꯨ ꯈꯟꯗ ꯐꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯊꯣꯏꯍꯦꯟꯒꯤ ꯍꯦꯛ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯦꯕ ꯑꯉꯧꯕ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯁꯖꯤꯛ ꯂꯩꯃꯅ ꯍꯔꯥꯎꯅ ꯊꯦꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯖꯤꯛ ꯂꯩꯃꯒꯤ ꯅꯨꯡꯁꯤꯔꯕꯤ ꯃꯤꯅꯣꯛ ꯑꯗꯨ ꯌꯦꯡꯖꯔꯒ ꯊꯣꯏꯍꯦꯟꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ꯫ ꯃꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯖꯦꯖꯦꯠ ꯑꯣꯏꯁꯤꯟꯗꯨꯅ ꯈꯥꯡꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯊꯣꯏꯍꯦꯟ ꯑꯃꯁꯨꯡ ꯁꯖꯤꯛ ꯂꯩꯃ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯎꯅꯕ ꯍꯥꯏꯕ ꯑꯗꯨꯗ ꯌꯥꯔꯛꯂꯝꯃꯤ꯫ ꯁꯖꯤꯛ ꯂꯩꯃꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯎꯔꯦ ꯃꯖꯥ ꯏꯕꯦꯝꯃ ꯑꯗꯨ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯐꯃꯨꯡ ꯃꯊꯛꯇ ꯅꯨꯡꯉꯥꯏꯇꯅ ꯍꯤꯞꯂꯤꯕ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ, ꯃꯖꯥ ꯏꯕꯦꯝꯃ, ꯊꯣꯏꯍꯦꯟꯅ, ꯁꯒꯦꯂꯕꯤ, ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯃꯤꯡ ꯂꯩꯁꯤꯂꯦꯝꯕꯤ ꯀꯧꯕꯅꯤ, ꯃꯍꯥꯛꯄꯨ ꯑꯗꯨꯝꯅ ꯀꯧꯕꯤꯌꯨ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ, ꯅꯍꯥꯛꯄꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯁꯖꯤꯛ ꯂꯩꯃꯅ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯄꯨꯝꯕ ꯂꯤꯔꯕꯗ ꯂꯩꯁꯤꯂꯦꯝꯕꯤ ꯍꯔꯥꯎꯅ, ꯅꯍꯥꯛ ꯑꯁꯦꯡꯕꯃꯛꯀꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯍꯥꯛꯅ ꯀꯣꯛꯍꯟꯕꯤꯕ ꯉꯝꯒꯗ꯭ꯔꯥ? ꯑꯩꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯍꯤꯗꯥꯛ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯂꯥꯡꯇꯛꯅꯅ, ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯀꯩꯗꯧꯖꯧ ꯍꯥꯏꯕꯅꯣ? ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯄꯨꯝꯕ ꯏꯐꯝꯗ ꯍꯥꯏꯌꯨ, ꯑꯩ ꯁꯣꯏꯗꯅ ꯇꯧꯒꯦ꯫ ꯃꯖꯥ ꯏꯕꯦꯝꯃ, ꯉꯝꯂꯕꯗꯤ ꯉꯥꯏꯍꯥꯛ ꯍꯧꯒꯠꯄꯤꯌꯨ, ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯁꯣꯔ 3ꯂꯛ ꯍꯣꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯅꯪ ꯑꯩꯒꯤ ꯈꯨꯠꯅꯥꯝ ꯑꯁꯤꯗ ꯁꯝꯅꯗꯨꯅ ꯈꯨꯠꯅꯥꯝ ꯑꯃꯅ ꯄꯨꯔꯛꯂꯤꯕ ꯍꯤꯗꯥꯛ ꯑꯁꯦ ꯑꯃꯨꯛꯇꯪꯗ ꯊꯛꯆꯤꯟꯃꯤꯟꯅꯒꯗꯕꯅꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯃꯁꯥꯗꯨ ꯈꯪꯇꯦꯛ ꯇꯦꯛꯈꯠꯂꯛꯇꯨꯅ ꯁꯖꯤꯛ ꯂꯩꯃꯒꯤ ꯋꯥ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯇ꯭ꯔ ꯑꯗꯨꯗꯒꯤ ꯍꯤꯗꯥꯛ ꯃꯍꯤ ꯑꯗꯨ ꯇꯦꯡꯀꯣꯠ ꯑꯃꯃꯝꯗ ꯆꯞ ꯃꯥꯟꯅꯅ ꯍꯩꯗꯣꯛꯂꯕ ꯃꯇꯨꯡꯗ ꯊꯣꯏꯍꯦꯟꯅ 3ꯂꯛ ꯁꯨꯕ ꯃꯁꯤꯡ ꯊꯤꯔꯛꯄꯗ ꯆꯞ ꯃꯥꯟꯅꯅ ꯑꯅꯤ ꯑꯗꯨ ꯍꯤꯗꯥꯛ ꯊꯛꯃꯤꯟꯅꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯁꯖꯤꯛ ꯂꯩꯃ ꯑꯃꯁꯨꯡ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯇꯤꯡꯈꯪꯅ ꯊꯤꯟꯕ ꯃꯈꯩ ꯆꯛ ꯆꯛ ꯊꯤꯟꯗꯨꯅ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯈꯥꯡꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯅꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯑꯣꯟꯊꯣꯛꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯔꯥꯎꯅ ꯀꯣꯟꯁꯤꯟꯅꯖꯔꯝꯃꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ, ꯌꯦꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯂꯣꯏꯅ ꯑꯣꯟꯊꯣꯛꯅꯔꯦ꯫ ꯑꯩꯁꯤ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ? ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯇꯧꯒꯅꯤꯌꯦ꯫ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯑꯄꯥꯝꯕ ꯂꯩꯖꯗꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯦ ꯃꯍꯥꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯖꯥ ꯏꯕꯦꯝꯃ, ꯃꯍꯥꯛ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯅ ꯂꯨꯍꯣꯡꯕꯤꯌꯨ꯫ ꯃꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯅꯠꯇꯦ, ꯃꯗꯨ ꯑꯣꯏꯊꯣꯛꯂꯣꯏꯌꯦ꯫ ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯤꯁꯛꯅꯤ, ꯏꯇꯤꯛ ꯏꯄꯥ ꯆꯥꯖꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ, ꯀꯔꯤꯒꯤ ꯆꯥꯗꯕ? ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ꯫ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯏꯌꯥ ꯑꯣꯏꯒꯅꯤ꯫ ꯅꯪꯒꯤ ꯂꯥꯏꯔꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨꯇꯅꯤ꯫ ꯑꯁꯨꯝꯅ ꯁꯖꯤꯛ ꯂꯩꯃ ꯃꯍꯥꯛꯀꯤ ꯊꯕꯛ ꯂꯣꯏꯔꯕꯗ ꯃꯁꯥ ꯑꯗꯨ ꯃꯃꯤ ꯁꯥꯃꯤꯒꯨꯝꯅ ꯃꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯕꯨꯡ, ꯃꯖꯥ ꯏꯕꯦꯝꯃ, ꯑꯩꯍꯥꯛ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯀꯣ꯫ ꯊꯣꯏꯍꯦꯟ ꯑꯃꯁꯨꯡ ꯂꯩꯁꯤꯂꯦꯝꯕꯤꯅꯁꯨ ꯕꯤꯗꯥꯏ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗ ꯇꯨꯝꯈꯤꯕ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯔꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯖꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯄꯥꯈꯪ ꯑꯃꯅ ꯁꯖꯤꯛ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯤ ꯑꯃ ꯏꯟꯅꯅꯕꯒꯤꯗꯃꯛ ꯄꯤꯕꯤꯔꯛꯏ꯫ ꯅꯍꯥꯛ ꯑꯩꯒꯤ ꯄꯥꯝꯃꯨꯕ ꯑꯗꯨꯔꯥ? ꯅꯨꯄꯥ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯃꯥꯅꯤ, ꯑꯩꯍꯥꯛ ꯅꯪꯒꯤ ꯁꯟꯃꯤ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤꯅ ꯑꯩꯒꯤ ꯃꯤꯡ ꯋꯥꯡꯂꯦꯟ ꯍꯥꯏꯅ ꯊꯣꯟꯕꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯋꯥꯡꯂꯦꯟ ꯑꯃꯁꯨꯡ ꯁꯖꯤꯛ ꯂꯩꯃ ꯑꯗꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥ ꯈꯧꯖꯥꯎ ꯑꯃꯁꯨ ꯂꯥꯏꯔꯦꯝꯕꯤꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯑꯃꯁꯨꯡ ꯁꯖꯤꯛ ꯂꯩꯃꯅ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯃꯌꯥ ꯀꯨꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯖꯕ ꯑꯗꯨꯗ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯅꯔꯝꯃꯤ꯫
ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯧꯖꯥꯜ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯊꯃꯣꯏꯗ ꯈꯟꯖꯔꯝꯃꯤ꯫ ꯑꯣ, ꯑꯩꯍꯥꯛ ꯑꯁꯤ ꯀꯌꯥꯗ ꯄꯪꯈ꯭ꯔꯤꯕꯅꯣ! ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯈꯤꯗꯦ꯫ ꯃꯤꯌꯥꯝꯅ ꯅꯍꯥꯛꯀꯤ ꯃꯔꯝꯗ ꯐꯠꯇꯕ ꯀꯌꯥ ꯉꯥꯡꯂꯕꯁꯨ ꯑꯩꯅꯗꯤ ꯅꯪꯒꯤꯗꯃꯛ ꯂꯦꯞꯆꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯍꯥꯏꯕ ꯑꯃ ꯂꯩꯕ ꯊꯣꯛꯂꯕꯅꯤꯅ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯁꯖꯤꯛꯂꯩꯃ, ꯅꯍꯥꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯗꯨ ꯈꯪꯖꯔꯛꯇꯨꯅ ꯁꯖꯤꯛꯂꯩꯃꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯔꯦꯝꯅꯕ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯁꯖꯤꯛꯂꯩꯃꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯁꯨ ꯃꯇꯧ ꯇꯝꯖꯗꯨꯅ ꯑꯐꯕ ꯀꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯂꯧꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯟꯗꯒꯤ ꯑꯣꯜꯂꯛꯈꯤꯕ ꯋꯥꯡꯂꯦꯟ ꯑꯃꯁꯨꯡ ꯁꯖꯤꯛꯂꯩꯃ ꯑꯗꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫